online Manipur YouTube channel swing bir mayam pumna pu amuk hana taram nok sari han badiam namoru iba update ama thamjage United Kuki National Army UK nege camp commander ni haiba thang million haukip han Elias Hunter son of Saisit haukip Geljang village KPL khulak pa haiba nioi asi masamaki haurakham oiriba henglep police station jurisdiction gi makada leiriba Geljang da masamak ka satminaba guard na kaptuna halamle hayeng mahaki mathau mangam pangthok lagani haina supaw sina makhatari aduga mathangi update asana Korounganba Khuman degi lokachage yum kai soklaba kana leijada bastingi damakta 80 leiri anakpada 80 unit leiraga de athubada pau fauna biu miam gi damakta ngaiduna leiribani all 80 unit ki sit inau singnasu angamba pangbiu aikoi awana mateng pangnagadabani haina Korounganba Khuman na phongdokpidi aduga mathangi update asana Ketrigau 360 dagi lokachage aduga Korounganba Khuman na post asi share tobiri warba matam sida karbar wala singna jinka mamal hengat piganu asok pasingi awabada saruk yabiu pochai maman hena yonba sarkar ni ingsin biu haina phongdokpiri aduga hanagi dingi maman na lising humsamnga hojikna lising mari samnga haina sutagat piri aduga post asida Korounganba Khuman na chai charakani chai charak toini haina thambiri aduga mathangi update asna Robin mangang khoirak pomdagi lokachage jinka tin sit ki mamal ai khangde adubu asuk waraba kokta khut hapnarba matam sida khudung sabalo dunu maman hena yolamba dukan yorobadi section view napunsi supa dukan phamba phawba yakide bayai dukandar sing puksel chawbiu minungsi phawbiu fattaba tobiganu complain amata laktana ba hotnabiu masigi wafam si yamna serious ni phagi tobiganu tungda aikoi bu fatte haibiganu aikoi di awaba taraba leiraba singi marupni makhoi gi damak lepkani haina Robin mangang khoirak pamna phongdokpiri aduga post asisu Korounganba Khuman na share tobiri aduga N Biren Singh honorable chief minister degi lokachage ngasigi lakhiba akanba len tab hellstorm na maram oiduna manghanlaba yum kai sing athubada kupsin ba yanaba yum mapu sing na mafam dubu koliba deputy commissioner singda details sing soklaba yum sing dugi photo ga konana athubada pisin binaba nolukna haijari haidi aduga district wise ki phone number su ai makhada hapsaramge aduga mathangi update asina yamna maru iba update ama pandam dagi lokachage tambaki mafam kaya da len hai takre amanga ta kaya thokre amanga ta thoklaba singna mari lenaba decisions da khangan biu chief minister nasinung tinpung amaga makhairom tabada imfal yauna tampaki saruk sing da len yauna sukiba kan banung na manga ta kaya thokan kre amarom da nasinung tinpung amaga makhairom tabada khanghoudana imfal yauna tampaki mafam singda soba len yauna sukiba kan banung nungsitna baram oiduna yum kai amang ata thokraba yum busing hairi ba amang ata thokraba yum sing adugi photo ga konana aku pawaron sing mari leina ba dc sing da pisin duna yum sing athuba da semjin da ba khudung sa ba launa ba hona biu haina chief minister N Biren na social media da thadorok pawaron amana kangalakni chief minister N Biren na thadorok pawaron al da ngasi akan ba len yauna nong nungsit aduna amang ata thokap traba yum gi jingkas na sing ba amuk kupsin na ba yum mapu sing na mapam adu da koliba dc sing da photo ga konana soklaba yum sing adugi aku pamarun pisin biu hairi hauki ba sahi tara hen ba sige manung da han bu ena ngasi nung tin tampaki mafam sing da so ba len yauna akan ba nong surok pa yum kai upal wapan amadi gari na sing ba kayang amang ata thokan ki bagaloy na paksan na len na pumngau ngau na mafam kaya da kuptuna laiba miyam na unaki pungkai amarom len yauna suki ba akan ba nong nungsit na maram oiduna imfal gi koiram bal kaiten amadi masigi akoy ba da len na pumngau ngau bagaloy na ising isaw sutok tuna asat awok sing da sauno khudong sa da ba mayok nanki phiba masi tidim lambi gi mafam sing da sutoki nong marakta len yaw silak tuna kwa kaiten ningthopol gi mapadagi makhathang ba lambi gi nakyata len na pumngau ngau khiba ga loina na mafam khar da ising tumki len na maram oir ga lambi satpa amadi gari thauba yada bagi lambi matai da gari masa sing thaijin duna laina ki len yaw bakan banong sida duna yum kai kaya amang ata thokan ki len yaw bakan banong sida maram oiduna upal wapan kaya te ki mayai lambi da ujawa ma tek tuna lambi da phaijin duna lai khiba dagi asat ok sing sauna khudong sa da ba mayok na ki len aduna lambi amadi yum ki sumang da khamduna thamba gari masa amadi asoba kaya so amang ata thokan ki hojik phawbagi oina len yawba nong nungsit aduna kaya yamna amang ata thokan trabage haibadi sabsana khang bangamdri lampen pata laiba ICR agro meteorological unit na state asida hauki pung kun mari ki manung da sukiba nongi sang millimeter 17.6 hoiki haina report tori ningsing beyabadi Manipur yauna Nagaland Mizoram amadi Tripura da lakadori pa nong nini asida akha karau galoina akan manung tagani haina Indian Meteorological Department IMD state mari asida ngarang orange alert lauthokpa leikrabani IMD bulletin ge matung ina Nagaland Manipuri Mizoram amadi Tripura da sada millimeter 3.5 dagi
मिलीमीटर चनीगा 4.4 की चांग नोंग चुगनी हाई मसीगा लोइना लाकदोरिबा नुमित मंगानी असिदा हाइरिबा नोंग्लै नुंसित असि अरुणाचल प्रदेश असम मेघालय नागालैंड मणिपुरी मिजोराम अमदि त्रिपुरा दा मायोकनरबा याई लोइना अकनबा नोंग्लै नुंसित यावबा अखाक अराव यावना नोंग चुरबा याई हाइना रिपोर्ट तौखिबनी वीडियो सिंग बिबगिदमक्ता मायाम पुमना पुआ हना थागतचरी अनोबा अपडेट किदमक्ता ऑनलाइन मणिपुर यूट्यूब चैनल असिबा नुंसिबिदना सब्सक्राइब तौबिरमु थैंक यू सो मच।